ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯛꯅꯥꯏꯔꯕ ꯐꯨꯠꯕꯣꯂꯔ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯒꯤ ꯃꯈꯣꯡ ꯈꯛꯇꯒꯤ ꯏꯟꯁꯨꯔꯦꯟꯁ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ 750 million यूरोनी। A few inches later. No. एकदम इन्होंने वक्त बदल दिया, जज्बात बदल दिए, जिंदगी बदल दी। ꯃꯌꯥꯝ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯒ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯃꯁꯤ ꯌꯦꯡꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯥꯔꯅꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯒꯦ ꯈꯣꯠꯀꯦꯅ ꯍꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯇꯦꯟꯃꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯁꯥꯡꯍꯟꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯁꯥꯡꯅ ꯁꯦꯝꯖꯗꯕꯒꯤ ꯃꯔꯝꯁꯤ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯒꯤꯅꯤ꯫ ꯏꯗꯤꯇꯤꯡꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯁꯨꯡ ꯁꯣꯐꯋꯦꯌꯔꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯈꯔ ꯁꯥꯡꯅ ꯏꯗꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯞꯄ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯔꯒ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯇꯦꯛ ꯃꯇꯦꯛ ꯏꯗꯤꯠ ꯇꯧꯗꯕꯤꯗ ꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯟ ꯌꯥꯎꯗꯕ ꯃꯁꯤꯅꯆꯤꯡꯕꯁꯤ ꯌꯥꯝꯅ ꯊꯣꯛꯑꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅ ꯍꯧꯖꯤꯛꯃꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯗꯨꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯔꯤꯚ꯭ꯌꯨꯁꯤꯡꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ꯫ ꯃꯊꯪꯒꯤ ꯀꯃꯦꯟꯇ ꯅꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯪꯉꯗꯤ ꯅꯨꯡꯉꯥꯏꯒꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯊꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯃꯣꯠ ꯑꯗꯨ ꯑꯩꯍꯥꯛ ꯈꯪꯖꯩ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁ ꯑꯃꯈꯛ ꯁꯦꯝꯖꯈꯤ, ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯋꯠ ꯃꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯔꯦꯁꯄꯣꯟꯁ ꯏꯂꯩ ꯂꯩꯇꯦ, ꯑꯗꯨꯒ ꯂꯥꯛꯏꯕ ꯔꯦꯁꯄꯣꯟꯁ ꯈꯔꯗꯨꯁꯨ ꯀꯌꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯥꯛꯇꯦ꯫ ꯀꯣꯄꯤꯔꯥꯏꯠꯀꯤ ꯏꯁꯨ ꯈꯔꯁꯨ ꯂꯥꯛꯄ ꯃꯗꯨꯗꯒꯤ ꯏꯄꯨꯟ ꯄꯨꯟꯈꯤꯕꯗꯒꯤ ꯁꯦꯔꯤꯁ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩꯍꯥꯛꯅ ꯂꯧꯊꯣꯛꯆꯈꯤꯕꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯪꯖꯩ, ꯑꯗꯨꯒ ꯆꯠꯅꯕꯤꯁꯨ ꯉꯥꯛꯅ ꯆꯠꯆꯔꯤ, ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯃꯦꯟꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯩ, ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯅꯤ, ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ, ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯀꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯕ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫